Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Rajyagi Security Advisor Kuldip Singh na hairi, State Force amadi Central Force ki apunba kangbu amana, thibu humugi thabak chathabada, nongmai yauna, pokhaiba yaba polam sing phagatle. Manipurda ok ki laina, African Swine Fever naba thengnare. Imphal West amasung Imphal East Zilla singda hayeng ayuk pung mangadagi nimidang pung 8 fauba curfew komthokani. Pradhan Mantri Narendra Modi na hairi khana chainaba amasung amana amagi mayokta leinabana miyoiba amata kanaba fangaloi nungsi janana ichilina oiba wakhalon khaktana santi thamba ngamgani amasung Information amasung Broadcasting Mantri Anurag Singh Thakur na hairi haukiba chahi manga asida Bharat ki miyoi koti 13 lakh manga hena lairabagi pankhaidagi thoklokpa ngamkhre. Rajyagi Security Advisor Kuldip Singh na hairi State Force amadi Central Force ki apunba kangbu amana Manipur gi ching amasung tapaki mafam kayada thiba humbagi thabak chathabada nongmai 13 maru chahum 13 bom 18 yauna pokhaiba yaba machak sing amasung gari ahum phagatle Imphal da leiba Mukhyamantri gi darbar hall da pangthokpa pawgi mifam amada Sri Kuldip na hai Rajya sida Santi Raksagi Pibam ngaknaba amadi athuba matamda tangdu leitaba Pibam poroknabagi pandamda sarkar na kanna honari mangna hai security force na chathagiba thiba humbagi thabak aduda lalhauba ahumsu khulaiga konana phaba ngamki Sri Kuldip na hai 134 Naka checkpoints were held during last night and approximately 2055 personnel were checked for different violations and they were brought for interrogation and later large number of them were released also. Appeal is made to general public not to believe in any kind of rumors and beware of false photos and videos being circulated with bad intentions. The rumor-free number which was earlier given is again given here 92335 22822. If anybody is caught with illegal arms, serious action will be taken. So appeal is again made that all the arms and ammunition which have been looted or which are lying in the hands of general public may be surrendered to the nearest police station. Imphal West Police Commando amadi Central Security Force ki apunba kangbu amana Imphal West Zilla gi Kangmeng Khamran amasung Mana Ingkhol gi jaga singda thiba humbagi thabak chathabada nongmai amadi pokhaiba yaba bom gi masak sing phangle Police ki pauna hai thiba humbagi thabak chathabaduda carbine ahum 9mm pistol ama .765 ki lama pistol ama airgun ama hand grenade ahum amadi nongmai maruna chingba kaya phangba ngamki phagalwa polam singadu lamsang police station da makha thaba ain gi thabak lokhotnabagi damak sinakre amaromda Andro police station amadi Imphal East commando gi kangbu amana lemba khul taba lambi da thiba humbagi thabak chathabada SLR nongmai ani magazine ama phangle hairi Churachandpur Jilla gi Saroi Khulenda Manipur Police amasung BSF ki apunba kangbu amana thiba humbagi thabak chathabada yamleba khuchu khulai amadi nongmai maru amasung pokhaiba yaba machak sing phagatle hairi police ki pauna hai mafam adudagi .32 sniper rifle nongmai maru mari yawba magazine ama 7.62 mm AK series ki nongmai maru round marputra 303 rifle ama 9mm carbine ama magazine ga loinana hand grenade ani 7.62 mm gi SLR gi maruga konana detonator manga 9mm gi maru nifu manga na singba kaya phagatki phagalaba polam sing adu Bisnupur Jilla gi Loktak Police Station da sinakre Manipur da President Rule PR thamgadabani haina birodi dol kharana dabi tawbabu BJP Manipur Pradesh na yaningdaba phongdorakli Imphal gi Thambal Sanglen da pangthokpa pawgi mifam amada BJP Manipur Pradesh ki Secretary Sarat Tahai Manipur da PR thamba pamliba asi birodi dol singda Manipur gi damakta karisu khande thogliba irang asida rajniti gi khudong chaba launaba honabani haibadu mayek singna takle PR thambada haujik thogliba Manipur gi wathok asi hena lusil hangani mangna hai mipum khudingmangna amata oina punsinduna apunbagi pangal sagatuna santi hanjilana bahonasi Rajya si ing tapa rajya ma ohenbada aikoi pumnamaki thaudang tangai fade wakhalon manaba birodi dol tarana ngasi Manipur gi Rajyapal Anushya Uikeda memorandum ma pisinduna thamanga helaba Manipur gi wathok asi athuba matamda warochun poraktuna santi hanjilana bahonabi haina taksin kre Congress Janata Dal United Manipur CPI Manipur State Council CPIM Trinamool Congress Aam Aadmi Party
All India Forward Bloc, Nationalist Congress Party, Shiv Sena UBT amadi Revolutionary Socialist Party gi luchingba singna sahi tawba memorandum adu Rajyapal da pisinkhibani. Masing yamlaba birodi dol tara asigi karmi singna ngasi nungthil Imphal gi Congress Bhavan dagi Raj Bhavan fawba khongchat ama chatuna memorandum adu Rajyapal gi office da pisinki. Memorandum adu da Manipur gi wathok thamanga helabasu sarkar na santi gi wari sanaduna warushin purakna ba khonaba ude masi laibak thibani. Hauzik thokliba wathok asi kamdongna horokhibano habagi chapchaba horokpam thidoktuna kendra amasung rajya sarkar na athubada warushin purakadabani. Relief camp sing da leriba miyoi sing da tingbangi polam sing matik chana phanganbiu mahairoi ani gi haksang masa masa gi mayum da sinabiu na chingba tabi sing yauri. Kaisam Padamasung Kangla substation sing da lagliban nomaijing nimita ayuk pung mapal dagi nimijung mapung tarani toy phawba mai mutkani. Manipur State Park Company Limited ki cherol amana haiba numit asida maigi post yunggadaba amasung Kanglagi nokpok torban phase 2 da mai sembagi thabak chathagani. Tabiriba pawasi Akaswani Imphal dagi ni. Manipur dasu Okta African Swine Fever naba thingnare iroi sembada laiba Central Agricultural University gi All India Coordinated Research Project da laiba Oksing Narakpadigi sample Laurga Guhatigi Khana Parada Leba Northeastern Regional Disease Diagnostic Laboratory da test taunaba thaki thagiba sample sing adu African Swine Fever naba haibadu Manipur Sarkar da khangalakle. Farmers da Ladiba Ok Kunmapan gi manungda Ok Kunmathoi sikre. Imphal West Zilla gi District Level Rapid Response Team sing semduna laina asi makatana sandorakpa thingnaba thabak paikhatpa hore. Hiramasigi matangda Veterinary and Animal Husbandry Services ki Director Manipur na Manipur Sarkar da report ama piduna khangankre. African Swine Fever na maram oiduna ok siba naba yaurokpa asigi yenglaga Manipur da ok yonba thinglaba yai hairi. Imphal West amasung Imphal East Zilla singda hayeng ayuk pung 5 dagi numidang pung 3 fawba curfew komthokani. Kaksing Zilla dana ayuk pung 5 dagi numidang wairam pung 3 fawba curfew komthokani. Bisnupur Zilla da hayeng ayuk pung 5 dagi numidang wairam pung 5 fawba curfew komthokani. Education SK Director L Nandakumar na hairi mahiroi singi khwaidigi sawu yengnabasi social media da laichuba asini maramasina mahiroi khudimangna leibak miyamgi thabak thoramsingda saruk yabaga loinana isa gi career su semgadabani. Kwakaitel Thongnawjam Lekai da leiba Manipuri Students Federation gi kunmanga suba mapok kumon thoramda saruk yaraduna Director L Nandakumar na hai mahiroi singna makoi gi tungi career gi damak seksingna thabak tawba asina tungi jati gi matik chaba yumbrel ama oiba ngamgani. Isa gi career semnabagi damak rai laisuda pungning changba tangai fade. Council of Higher Secondary Education Manipurna Class 11 amasung 12 taming janabagi eligibility certificate launabagi matam tha asigi kun phawba sangdokre. Council gi Secretary CH Birena thokpa chirol amana hai eligibility certificate launaba phi ahongba leite. Noni Zilla gi Haksong Subdivisional Headquarter nomagi oiba miyam gi mifam ama pangthoktuna thoramadu wa ngangbada Bharat Sarkar gi Income Tax ki Principal Chief Commissioner oiramba K Timothy Jimik na hai Miyamna agrobased industry amasung horticulture gi lau pathapta sendan lambi oinaba honasi mangna hai singi mapam sing da lambi thong amasung thangnaba isingi awaba sing mayuknari. Poirei Leimarol Meira Paibi Apunba Manipur gi President oirambi Longjam Memsowina laikidabada Revolutionary People's Front RPF na awaba phongdorakli. Tamenglong amasung Noni Zilla da Maliam gi tanglaba uchek Amur Falcon pairaktuna saktaraba haubaga loinana Noni Zilla gi District Magistrate na Zilla asigi mafam singda haribu uchek asi phaba madi hatba thingkre. Sirolamada District Magistrate na hai Amur Falcon asi sahi kudingi October gi ani shuba chayol digi pairaktuna Tamenglong amadi Noni Zilla gi mafam singda saktari aduga November aroibada paiki. Zilla sing asigi yergan paiba miyoi singna makoi gi village authority singda yergan sing adu sinanaba chirola sina makha tari. Esimeni kongi kuntaruk suba chahi gi mifam ngasi Janims ki auditorium da haudokre. Numin ini sathagadaba mifam asida Rajya sigi surgeon singna saruk yari. Conference asi Association of Surgeons of India Manipur State Chapter ga Janims ki Department of Surgery ga punna sinbani thoromasiga mari lenana souvenir amasu phongki. Kaksing Zilla gi tongan mafam singda hangliba relief camp da leiriba miyoi singbu masana masabu thabak pizaduna senthok lambi lehennaba numit 12 ni sathagadaba training ama ngasidagi hokre. Thoromadu Rural Self Employment Training Institute scheme gi makhada Punjab National Bank Kaksing branch na sinbani. Kauna amasung wagi pothok sing sem sabagi training adu ngasidagi Kaksing Paji Lekai
Ayangbung parengda leiba Ibiyama Kauna craft ki yumda hokre. Akasbani Imphal dagi pau tabiri. Pradhan Mantri Narendra Modi na hairi Khana Zainaba amasung amana amagi mayokta leinabana mioi amatada kanaba fanghaloi nungsi sanana ichilina oiba wakhalon khaktana santi thamba ngamgani. Nai Delhi gi Yashobumi da pangthokpa mapal suba G20 gi Parliamentary Speakers Summit hogdogladuna Pradhan Mantri na hai machui taba malem amana aikoi gi mangda tariba singharapasing asigi warushin purakpa ngamloi mangna hai aikoi hojik manglomda changsinduna mipum khudingmaki sakhotpagi lambi semgadabani. Terrorism gi matang da Sri Modi na hai terrorism asi mioiba jati gi mayok talai kariguma maram amatata masina mioiba jati da kanaba pide lisingani amada parliament ki building terrorist na chathagi attack adubu Pradhan Mantri na nauhona ningsingki Pradhan Mantri na lebaga sigi thabak thoram singda nupi na thaudang yabagi chang hengalakpabu nungaiba phongdokki. Information amasung broadcasting mantri Anurag Singh Thakur na hairi Haukibu sahi manga asida Bharat ki miyoi koti 13 lakh manga hena lairabagi pankhaidagi thoglokpa ngamkhre. Sri Thakur numit nini gi khongsata Mumbai da lakhibani paumishing da unabada mantri na hai Pradhan Mantri Narendra Modi na luchingba kendra gi sarkar asina lairabasing gi damak thaurang kaya kathokpaga loinana paikhatuna lakli. Mantri na hai leibaga sigi miyoi koti mari hena pakage yum sabikre miyoi koti 12 hena amangsang sakre miyoi koti 13 hena thaknaba afaba ising phangankre. Sri Anurag na hai lebaga sigi miyoi koti marphuda lemna sing phanghali. Ayushman Bharat scheme gi makhada sotharaba singi haksel gi damak sarkar na lupa lakh manga gi tengbang piri. Sahi mapal asida lebaga asida sana khonabagi budget sing hanadigi saruk ahum thokna hengatle masi malem gi event kaya da lebaga sigi sanaroi singna achoba mai pakpa sing purakpadagi budget ki senpam sing asi hengalakpani. Chhattisgarh ngasi Vidhan Sabha Mikhal gi notification thokpaga loinana ahanba tangka ki Mikhal gi thabak thoram sing hokre. Rajya sigi Vidhan Sabha Kendra kungi mirep se pisinbegi thabak ngasi dagi hokre. Mirep se pisinbegi aroiba numit tha sigi kunni scrutiny tha sigi kuntaruk ta pangthokani mirep se lokthokpagi aroiba matamna tha sigi kulhumdoini. Agazbani paumi na hai ahanba tangka ki Mikhal pangthokadoriba Vidhan Sabha Kendra kun asi Maus ki irang leiba mafam singni. Mikhal mathang thagi tareta pangthokani Bastar Division ki Vidhan Sabha Kendra 12 November 3 Mikhal pangthokpa asida yauri. Chhattisgarh da puna Vidhan Sabha Kendra marphutra lai lemhori Vidhan Sabha Kendra humbudra asi anishuba tangkakta tha asigi kunmathoi da notification thokani. Mizoram gi tangkak amakhakta da pangthokadaba Mikhal gi notification su ngasi hukre. Israel military na Gaza Strip ta leiba lepa leitana nongthaktagi landariba asigi yenglaga awang thangba Gaza da leiriba miyam pumnamak kha thangba Gaza da pung 12 gi manungda thangdokhinaba United Nations ta khangankre. United Nations ki wangangloi Stephen Gurazrik na hai awang thangba Gaza da miyoi punna lakh tara hena leiri Gaza sahar da leiriba miyam da makhoi na safagadaba mafam da chatkhinaba Israeli military na khanganke. Gaza dagi Hamas military sing takthoknaba Israel gi military na akanba lanjang changsilakadori. United Nations nadi Israel military na Gaza dagi miyam thangdokhinaba phongdokliba wafam asi handoknaba pamle. Aroibada maroiba pau amuk. Rajya ki Security Advisor Kuldip Singh na hai State Force amadi Central Force ki apunba kangbu amana thiba humbagi thabak sathabada nongmai yauna pokhaiba yaba polam sing phagatle. Manipur da ok ki laina African Swine Fever naba thengnare. Imphal West amasung Imphal East zilla singda hayeng ayuk pung 5 dagi numidang pung 8 fauba curfew komthokani. Pradhan Mantri Narendra Modi na hairi khana chainaba amasung amana amagi mayokta lainabana mioi amatada kanaba fangaloi nungsi chanana ichilina oiba wakhalon khaktana santi thamba ngamgani amasung information amasung broadcasting mantri Anurag Singh Thakur na hairi haukiba sahi manga asida Bharat ki miyoi koti 13 lakh manga hena lairabagi pankhaidagi tholokpa ngamkhre pauloi jare.